ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯦꯁ.ꯑꯥꯏ. ꯖꯤꯇꯦꯟꯗ꯭ꯔꯒꯤ ꯃꯤꯑꯣꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯂꯧꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 2ꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯁ.ꯑꯥꯏ. ꯑꯣꯏꯕ ꯖꯤꯇꯦꯟꯗ꯭ꯔꯒꯤ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯥꯝꯕꯝ ꯙꯅꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯔꯥꯝꯕꯝ ꯅꯅꯥꯎꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯔꯤꯝꯁꯀꯤ ꯃꯣꯛꯇꯒꯤ ꯂꯧꯔꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯃꯟꯗꯣꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯖꯨꯟ 19ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯀꯅꯔꯥꯎ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥꯎꯒꯤ ꯂꯣꯏꯅꯕꯤꯗ ꯃꯍꯥꯛꯀꯤ ꯃꯍꯩꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯄꯤꯕ ꯑꯃꯗꯤ ꯅꯅꯥꯎꯒꯤ ꯃꯆꯥꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕ ꯂꯣꯏꯅꯅ ꯅꯅꯥꯎ ꯃꯤꯌꯥꯠꯇ ꯆꯦꯟꯅꯔꯤꯕ ꯑꯦꯁ.ꯑꯥꯏ. ꯊꯣꯛꯆꯝ ꯖꯤꯇꯦꯟꯗ꯭ꯔ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯅꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯣꯛꯇꯒꯤ ꯂꯧꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯊꯕꯛ ꯇꯧꯐꯝ ꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯠꯊꯔꯛꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃꯗ ꯅꯤꯔꯟꯖꯟꯅ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯗꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝ ꯑꯄꯦꯟꯕ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯅꯤꯔꯟꯖꯟ ꯐꯟꯖꯧꯕꯝꯅ AIMMAF ꯅꯦꯁꯅꯦꯜ, MMAF ꯅꯦꯁꯅꯦꯜ, MMA ꯑꯃꯗꯤ ꯁ꯭ꯇ꯭ꯔꯥꯏꯀꯤꯡ MMA ꯆꯦꯝꯄꯤꯌꯟꯁꯤꯞ 2022ꯗ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯐꯦꯗꯔꯦꯁꯟꯗ ꯒ꯭ꯂꯣꯕꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯀꯤ ꯃꯈꯥꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯒꯨꯔꯨꯚꯇꯤ ꯃꯩꯗꯥꯟꯗ ꯍꯟꯗꯛꯇ ꯖꯨꯟ 18ꯗꯒꯤ ꯄ꯭ꯔꯒꯇꯤ ꯃꯩꯗꯥꯟꯗ ꯍꯟꯗꯛꯇ ꯖꯨꯟ 18ꯗꯒꯤ 19 ꯐꯥꯎꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯦꯜꯊ ꯑꯦꯟड ꯐꯤꯠꯅꯦꯁ ꯐꯦꯁꯇꯤꯚꯦꯜ 2022ꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯅꯤꯔꯟꯖꯟ ꯐꯟꯖꯧꯕꯝꯅ ꯀꯤꯂꯣꯒ꯭ꯔꯥꯝ 65.8ꯒꯤ ꯐꯤꯗꯔ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤꯗ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤꯕ ꯂꯣꯏꯅꯅ ꯖꯤꯔꯤ ꯏꯔꯝꯗꯝꯒꯤ ꯑꯅꯧꯕ ꯏꯇꯤꯍꯥꯁ ꯁꯦꯝꯕ ꯉꯝꯈꯤꯕꯗ ꯖꯤꯔꯤꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯔꯣꯏ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ, ꯂꯥꯏꯁꯦꯝ ꯀ꯭ꯂꯕ, ꯈꯨꯅꯤꯡꯊꯦꯛꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯨꯝꯖꯥꯁꯤꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯄꯣꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯅꯤꯔꯟꯖꯟ ꯐꯟꯖꯧꯕꯝ ꯁ꯭ꯇ꯭ꯔꯥꯏꯀꯤꯡ MMAꯗ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯃꯛꯇꯗ ꯃꯃꯥꯡ ꯆꯍꯤ 2012ꯒꯤ ꯑꯃꯗꯤ ꯑꯦꯃꯦꯆꯔ ꯃꯨꯏ ꯊꯥꯏ 63.5 kgꯒꯤ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤꯒꯤ ꯅꯦꯁꯅꯦꯜ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯠ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯒꯣꯜꯗ ꯃꯦꯗꯜ 3 ꯐꯪꯂꯕ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯍꯤ 2012ꯒꯤ ꯒ꯭ꯂꯣꯕꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯤꯛꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁꯅ ꯁꯤꯟꯕ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯥꯝꯁꯇꯔꯗꯥꯝ ꯅꯦꯗꯔꯂꯦꯟꯗꯗ ꯄꯥꯡꯊꯣꯛꯈꯤꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ꯫ ꯌꯣꯒ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯗꯨꯅ ꯍꯛꯆꯥꯡ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯂꯁꯤ꯫ ꯔꯥꯙꯦꯁ꯭ꯌꯥꯝ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ BJP ꯍꯩꯔꯣꯛ ꯃꯟꯗꯜꯅ ꯁꯤꯜꯂꯒ 9ꯁꯨꯕ ꯃꯥꯂꯦꯝꯒꯤ ꯌꯣꯒ ꯅꯨꯃꯤꯠꯀꯤ ꯄꯥꯂꯟ ꯊꯧꯔꯝ ꯉꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 3ꯒꯤ ꯃꯤꯄꯨꯟꯁꯪꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯛꯇꯨꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯗꯣꯛꯇꯔ ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯌꯣꯒ ꯁꯥꯟꯅꯕꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡꯕꯨ ꯐꯒꯠꯍꯟꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯍꯛꯆꯥꯡꯁꯨ ꯐꯒꯠꯂꯤ꯫ ꯃꯁꯥ ꯃꯎ ꯐꯕ, ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯅꯅꯕ ꯌꯣꯒ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ MLA ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯖꯨꯟ 18ꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯣꯒ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕꯗ ꯏꯪ 2013ꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯤꯐꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯇꯨꯡ ꯆꯍꯤ ꯑꯗꯨꯃꯛꯇꯗ UNꯅ ꯖꯨꯟ 18ꯕꯨ इंटरनेशनल योग डे है पांथोनब वरेप लौखीबगीदमक प्राइम मिनिस्टर नरेंद्र मोदीबू एमएलए राधेश्यामना इकाय खुमनब सोटखे ngaranggi thorom adugi kudong chaba lawraga MLA Radhesyamna hawjek hawjek India da phongphong sariba agni forest scheme ki matangda miyamde scheme asibu chawkatpinaba appeal chu tawkhe yung piga masak manaba sing mapal lamdagi pusilakba boycott tawre luptaro ngasi oriba Manipur gi khunai gi setmitlon socio economy ki fibam asi asuki matik soksin khre lisingani kunmathoi lisingani kunithoi gi budget ki chada taragani thoi kaktamagi state ki ai revenue oiki masina takli bade khoi ki sen thong gi phipam basi chada marfugani fan de India government gi mapan tangle ai bane mi gi mateng jaw robadi lebak oina panba khunai oina lingbang amre ai bane sanmil on the critical dependence ki thak habadi khamtheng na bipal tangle khamtheng na mikha pon bagi thak yaure haina mairoi lup taruk na lawe India da tendring ai da sanmil on the maromdom lep satuna sahi cha kaya palakhiba Manipur na Madagoram nangasi India da tiluba sahi humputra humdoi matunga sita sanmil on the mipan tang drabade hingbangam drabalipa kamba oirak libano amadi masigi utong thibana karin ho haiba uhang singa sigi baukom ngasi gi mirol aikoina thiau drabade laibak asigi furupsa singki tungki laibak asi malem gi limai dagi kangkul mot ke gane
ngasi aikoina mayoknariba senthumgi aroba phibam asi oirakkhibagi khwaidagi chawba maramdi ngasi India mari Manipur anigi mrakta leinariba politics ki mari asini mayulamgi atongba interest jumpam oiba madai lamsingbo mayulamda ka hena tang chananabagi phibam ama semnana bhawna bada yumpham moidra semba senthumgi thausil asina aikoiba ngasi gi senthumgi phibam asida jawlaglibani asigumlaba thausil asina aikoigi senmit loan gi yumpham pom macet tana thwai ki bani ngasi kun mathoi chuba chahi chagi horakba tangka kasina malemgi laibak kya de senthumgi lamda angakba fangna chawkana gre asigumlaba matamasida Manipur gi senmit loan di lau singu budu yumpham oiba agar rian ekonomi gi thak dudagi kakhat pangamdana laire lau singu amadi fisa loan chana aikoigi senmit loan gi janglen charu oire ado hiana laibak thibadi asigumba senmit loan da khamthene bi pantang laba phibam masida laibak asigi senmit loan gi jumpham gi sarugamba oiriba miui kya gi tangchapam oiriba yong phe gi lamda mafanda ki pusilakpa fi sina phirakliba saithenga sini lamdam asigi yong da sajaba fi kudai fanhek kokset liangyan amadi fadina singba nat kamari ne ba photok singi masak mawong amadi mayik chap manana maisinna saraga masing ka hena mapanda ki pusilaktuna aikoi gi kathen la jolare ari bamiram dagi pusilakpa fi sing asina aikoina yong da sajaba fi sing dagi mabal hongba yamne hele laira baleba koibna aikoi gi yamna mapanda ki lakpa fabadi watpa aduga mamaldi hongba pirol sing asi yamna famna leinare masina aikoi gi yong gi photok ta akan basa fu amba firak tunanga sidi kailai aikoi gi yong gi photok yon ba sitpagi sang nongba nongba gi handarakle sahi kara gi matung dagi mapalda ki pusilakpa asaba duplicate yong fi sing asina lakhan kiduna aikoi gi yong asi mot ki bijaba mi painingai oiba phibam amada lagle lau palamdaida Imphal East ki yaral pal laukol ising thumjin badagi laumi sing awawa mayuknare Imphal East district ki manung chana leiba jaral pal laukol lau palamdaida ising thumjin laktuna laupan ba yadabadagi laumi sing awawa kaya mayuknare aina di production committee of yaral 2 gorufat laukol ki convener di parijana fangdoragle maka tana fangdo ki bada laumi sing da lau palamda gi khwaidagi ewi thakta sem sarakpa matam masida Imphal East ki khwaidagi chawba laukol sing ki manung da amawariba yaral lagi na naharuk local fawwa asi lenga ki department khara ki asoiba thauselna ising isau thokan duna fat onduna leire masin haujik lau uramdai fanta asen lawi singna kokda kut haptuna khangle haujik oiriba lofom sing asi ki phibam asi mari leina ba authority na kudak ta laktuna lawi singgi lau ban ba jana ba kudak ki waiba tharang thausel lokat bi haire yaral local da ising isau thokan lakpagi maroiba maramasi Directorate of Environment and Ecology uwingna aukiba kumja lisingani taraga humdoida local asida lupa crore ama lakhum putra rom thada tuna apan balam hector 35.3 rom park sauba labuke saruk asida ring ban tausinge masida local asigi sanpam odiba jaral lokung tingjenki atopa maram amana naharup thongjinda Narup Kongjinda Minor Irrigation Department na NEC santang makada role gi wamada multipurpose dam ama sajan ke hojik dam masine ising chen ga dabu water level dagi fit tar rom wangna leire masina marum oraga lokol asida khosem gi ising isau chinga si thogan bani Narup Kongjinda sari pa dam asi bomari leina ba authority da hongdok tuna saruk khara thugaina na ba hairubada final bill phangri ana khumduna lakhi bani Housing na dam na ising isaw thogan bani haiduna aran ba wangang duna leire Sauk Rabalakul asida Directorate of Environment and Ecology wing amasong MI gi dam sing asi sadring da kari ko makal amatagi sing isaw thok lei kide Lami sing yam na ing na sing na laupan dun hing jaram bani langak ta haijaning badi laupan ba haibasi Hauji mag tawgada ba thabak ni Hauji lokol sing asigi atong ba saruk sing da laupa liba sisu Nong khazik tang ta bada khosem gi isaw thok tuna lau sing asi siba yaba gi phebam da leire lamdam asigi laumi sing amade protection committee asigi thaupu basing na tanaraga kayarag ising phatok na da bhona rabaso thoidong na mai pak pangamdre lakol sing asidi isau tok tun lau phan ba yada na leiriba asigi matang da CAC asigi MRA Sheikh Nurul Hasan gi mai kai de so mari leina bo authority da khangan ba leikre adu bhauji phoba lenga ki mai kai de gi thabak amada pai khalak pa leidre Laya kita wong da miang chang da manba asida lamdam asigi laumi cha kya di kok da khod haptuna awaba gi pandom lomle miam gi lenga kamalai aibasida lamdam asigi laumi singi saruk yaudavra haina thamoi chokna hanglagle oiri ba film asina law uraga sajaram balaumi kya di fongna hatbaga pangkha koire khusem gi sing sau thogan bagi thawong asi Conservation of Fatty Land and Wetland Act 2014 gi clause 17 ba fongna khongkoina bane
lau panba yadan leiriba asigi matangda khudaki hoiba thausil amu lengang rasil loi base lamdam asigi lomi sige akan ba kholauni asiguma phibam asida mari lenaba Manipur Agricultural Department Minor Irrigation America dana lafom sing asida khudak ta lakto na thabak paikhat pinab apel tauge Agriculture loisang da ATMA gi sel leitravra leiragada kadai da leige Manipur lenga ki maroi loisang singi manung da mangjil thaba loisang amu oriba Agriculture Department da sahi gara ki mamangi loisang asigi masa kanglup ama oina center ni sponsor tautun da leirakiba Agriculture Technology Management Agency ATMA gini haiduna engage tauduna contract staff sing sahi sahi gi oina service matam sangdo andu da leirakiba do lenga da loisang asida absorption regularization tauduna makhoi gi dama posting phawa creation tauraga transfer amasung posting phawa pirabaso India lenga ki meke degiri ATMS ki masi muthatpa laitribanina masi gi damak loisang asida makadana pifam thokpa sanpam sing pirak tabadagi laitrabara lairagan scheme masi gi contract staff sing gi damak ta pirakhiba sangya mado contract staff sing asin lagu singu loisang da absorption regularization tausin khrabana kadai des kharbagi aibo wang kya mathang thorakle Ana ATMA scheme gi makha da laikiba tongan ba post ki manungda Agriculture and Technology Manager, Block Technology Manager, State Coordinator, Computer Programmer amasung Accountant cum clerk masing ba phone contract staff sani taraga bapanbo Loisang asda Village Extension Worker Field Assistant amasung LDC OA ona absorption regularization tawkraba matung tha asigi taraga tarita Agriculture Director na makoi ki transfer amasung posting ki order thoki badagi loisang asida ATMA ki matang da miyam hangdarak pa wang sing amak sa hengkalak pane maram di tha asigi taraga tarita Agriculture Director na loisang asida BEWFA oina absorption regularization tausin kraba ATMA ki staff singbo transfer amasung posting pibagi order da makoi na loisang asigi BEWFA oina thabak tawagi mahu pathakta ahenba remuneration jawdana ATMA ki scheme asigi ATM BTM sing habjilakri ba phawbadi hariba post ani asigi thabak sing chu magoi masagi mathaugi marakta ahenbu oina tawgadabani aina khangalle maramasana lakne bo wafam de Manipur lakan lagu singu loisangda hana ATMA ki staff sing wona leramba singbo Makoi kita ma posting creation tauraga absorption regularization tausin grabaso ATMS scheme asidi lebaga sige mafum pona phukta kumja lisingani kunithoi kolumdoi foba laikigani ana Ministry of Agriculture and Farmers Welfare gi Department of Agriculture and Farmers Welfare gi makhada lairiba Directorate of Extension gi maike gi March kun gamanga lisingani kunithoi da official oiba serola ma Deputy Secretary Extension Anil Choni iduna khangalak palaike Masina maram order Manipur lenga ki mege degi ATMA ki contract staff singbo lau singu ki loisang da pula punsin krapasu ATMA harba center ki scheme masidi adumuk lai ane lagda bani haire masagi sumatakta ATMA ki contract staff singbo January 3 lisingani kunisoi de loisang asi kam start thokibo order amada loisang asda absorption regularization tawre haragasu tha adumuk ki January kuntra ga mathoida Agriculture Department ki letter number SNO2/LANER 2017 the Agriculture Department the onsin grava ATMA ki contract staff singasi saliba kumjali singani kundi hoidagi auraga mathangi sahi lisingani kulumdoi foba ki service matam extension tawina ba Agriculture Commissioner da aiba serol amathara ko sulaike aduga thasi ki taraga tarita Agriculture Director na loisanga sidapsi laba ATMA ki staff singbo transfer amasung posting pibada Scheme masigi ATM BTM sing hapsilak trip phawbudi loisanga sida onsil laba makoi na haiba post ani sigi thabak sing jo an basan pham jawdan tawgada bani harapana hojik phawbudi lagui sing loisang da ATM scheme masi hingduna leiribana masigi damak center na pirapol sel sing da kadai da leiri scheme masi center ki meke de Manipur khakta ki ona muthatuna lehenre harak tribana pifam thokpa sel sing Piraklam pham thogi aduga agriculture loisang da onsil level sing da ATM amasung BTM ki thabak sing ahen ba charge na bohalla ko samasi ki damak ahen ba senpham piroi haribana loisang asida lairiba ATM scheme gi senpham sing kadai da laikre amasu kari da sin akre loina nasina triba orga na kayam lehori abo wafam sing song thoropane nadragana ATM scheme gi contract staff sing loisang sta pulap lupsin dul lausin bada
masa masana janing daba biyo khara kal lehori ba tuna sanatran government gi scheme asigi thabak thorom sing mafung fana fang thop ngam gadori bra ngamloi hargana karamba matamda ATM scheme asida hangori post ani kuntra ga mapan asina mansin bagi thabak pang thokada gi habasne kwaidagi maram sabu hang amana ATM egi contract staff sandi kuntra ga mapan ki manungda sari tara ga mangawo BEWFA wanda lawu singu loisang da absorption regularization piriba asina yam kraba posting asigi transfer amasung posting pirabasu loising asigi kari karam bathabak da sinnaga doribano haibo hang so hang narakle refis ama sahi taret fadok bigre mark vel kona jagidre sahi nauribi nupi masa ama bonupi obigi chat mahalaga haidok labadi faroi ane kian ki bamuyo ama kona sahi taret jail da laibagi charak pi ki bagaloinana kokilen semnar balal lalhoba group link khali anamaral sirava mark thang mang hauki kona bel pi gidre mark thang mang hauki po bel da thado pinabam ha ke council gi meketi gi tharak bel application ama district and Session Judge Imphal West A Guneswar gi kona ngasi reject tawgre panbajai Imphal Police Station ma ki matak talokot pa case ama kamari lenana Imphal Police Station gi kabu ama Delhi je sat pagaloinana Delhi Police ki mateng galoinana me kun gamari da mahak po pha bangam ki bane aiwo gi mekete gi mahak ki matak ta thikat pagi thabak hawbada ngairi bana mahak po bel da thado ki ba tarabadi investigation da kudong charoi haibo wafung court po khalake Amromda fikli penupi masa ama bonam chan amtek na dumen pi oi bigi jat mangan bagi maral leire haina ko na law thokraba mi ama fast track special court tu na ngasi sahi tarit thabak surga jail da leibagi phadok pi gre ko da sahi tarit phadok pi khraba mi adu ja school hirwan ba laikai diki RK Birjit sahi kuntra ga tarit apok pa RK sanatomba kawwa mane ngaran court asimak da arwe hearing chataduna RK Birjit pikli penupi masa ama bo izat mangan bagi maral leire ada law thokpa galoina ngasi sentence hearing chadagi bani RKBG sajiwa central jail dagi ngasi court masa potorage special PP gi maike dagi masa gi sahi kuntra ga tere suraba RK Birjit na sahi tara ga mari khakta ngari pi masa ban ramja amtheng akhi ba habasi yamna chawba crime um oi bana makpo akanba penalty bibiu haina court pukhalage panbajai lisingani tara ga manga gi jun manga da RK Birjit na sahi tara ga mari dangari pi masa amabo bathroom da mi leitabi khotong chaba lauraga namdani chat mangan kibani amri thawdog adu imong manung da haidok labadi afabu oiroi hainasu kihan kibani ana case ke report sing palle kona RK Birjit sahi tarit thabak suraga jail la leina ba wel pi bagal hoina dalupa lising irrigation pump fan oina thina da basu khangan ge karigoma fan ki san pump asi thi da ba tarabadi tha ahum amaga makha ta na jail da leina da ba khangan ge Bhedem ki apok pina tharak complaint amagi matungina women police station Imphal West na case amalawatuna RK Birjit Phakibani amadi women sub inspector KSS sana jawin aibu oiduna thigalaba matong lisingani taragani fan ki January kungani fan da RK Birjit ki mathak da court charge sheet lan khalaklaba matung trial satharakibani cabinet mi fam kre Englishing amaga sapon humfuga matwai gi makha da leiba singbo yellow media haina VSR thamduna alfita chanana ba wari blokre Englishing amaga sapon humfuga matwai gi makha da leiba singbo Yellow mini hana VSR tamduna alvi da chanana da cabinet na wari blokre ngase yuk si minister NB na chair lautana fam kiba cabinet mi fam atu gi matang da travel affairs minister lat pau hakim na hai ngase gi cabinet mi fam aduna funna agenda taragom doi da khanake ngase gi mi fam aduna finance department planning home mahut power RDN fair amasung health and family welfare department gi agenda kaya puthok duna khanake Kawin number mo idra masigi sa theng nanglaba factory amadi tongan wa establishment ke startup ke makha mateng pinalaba warep lauke home farming ke wena follower samagum foga mari ahar vilo bada jahon ba haina yare matam koina fangthok tan lawa urban local body IMC amasung ADC ki mikal September thage aroiba sayulda amukta da pangthok pa haina su yarake loina health and family welfare ki makha da Suchanpur medical college ki mathau tawa Furniture sing live nursing staff lawa ka loina James ki ENT department ki assistant professor amalogwa ana suhare blawre haire maka tarakwa atopa pauda UCM ki khongjang da paumi ama jauna miyoyani sokle Indo Myanmar gi ngam khoi dalaiba China ba sing chaba warochin ama potok triba phawwa border fencing ka ba yaro ana United Committee Manipur UCM na garang da ki changchila pa khongjang adogi makha ta ba oina ngasi Kurai lamlong da sangchin bada police na permit jaw thana thengki ba kaloina na Nagalani gi maraktam ugna ba thorak padagi police na tiar gya samadi smoke bomb ka pada paumi ama jawna miyo ani sok asok apan nangre
ngasi nungthil UCM ki President Joy Chandra konthok jumda lusingba mairoi lup sing chawna sangsilaki ba khongjang aduda miyamna tongan ba kholau sing Myanmar na Manipur gi lam loksin ba yaroi Manipur gi lam mang ba yaroi long live Manipur gi ngkhoi kai ba yaroi hai ba kholau sing lauke khorai lamlong da sangsilaki ba khongjang sing adu police na DC ki permit pide mi pun ba yaroi ana tankhaina na bahona ke loina protester sing na aikhoi release at kada banate sumna protest tawgada bani haina dinga isang dana ba thorakpodagi police na tiar gas samadi smoke bomb langchindu na tankhai bada pandam pauji gi nupi paumi aba jawna miyoi ani sokpadagi rims ta laika nakre khongjang adu ga mari leina UCM gi President Joy Chandra konthok jamna hai serizona aikhoi gi pandam phangri ba phawa khongjang jangsin gani hayang na kaithel ahum da miyoi lising kana protest taw gani aikhoi sirabasu sidokani sigada ba miyoi lising pareng sana lengduna leire sigani haina thorak libasing asida karigumba asiana thorak labadi madugi daita police amadi lekak na lawgada bani haina sopong doke arabida content sing asigi marui ba pau khara asiba pau damjariba Manipur local news YouTube channel asidagi yengbiri ba panamak padaga sari channel asan atom ta kanar badi subscribe tawi subscribe tawi romoloina like and share tawu su kawi kanuk namba po amakana thagasari